ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯑꯗꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯗꯒꯤ ꯈꯤꯇꯪ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯍꯥ ꯂꯩꯔꯤꯕꯁꯤꯡꯁꯦ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣ ꯂꯣꯛꯇꯥꯛ ꯏꯃꯥꯁꯤꯗ ꯑꯩꯈꯣꯏ ꯍꯣꯏ ꯐꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯣꯒꯠꯂ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗ ꯅꯠꯇꯦ ꯋꯥꯠꯂꯤ ꯈꯨꯟꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯄꯔꯤꯡꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯜꯀꯣꯍꯣꯜ ꯕꯣꯇꯜꯁ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯌꯨꯒꯤ ꯕꯣꯇꯜ ꯀꯣ ꯑꯩꯈꯣꯏ ꯌꯨꯒꯤ ꯕꯣꯇꯜꯁꯤꯡ ꯑꯁꯦ ꯐꯅꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯁ꯭ꯋꯥꯏꯗꯁꯨ ꯈꯔ ꯊꯝꯃꯝꯃꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯐꯅ ꯊꯛꯑꯒꯁꯨ ꯆꯥꯔꯒꯁꯨ ꯃꯐꯝꯁꯦ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯖꯦꯕ ꯑꯩꯈꯣꯏ ꯃꯊꯪ ꯂꯩꯔꯤꯁꯤꯗ ꯂꯣꯛꯇꯥꯛ ꯏꯃꯥꯅꯦꯕ ꯂꯣꯛꯇꯥꯛ ꯏꯃꯥꯁꯤ ꯅꯥꯀꯟꯗ ꯑꯩꯅ ꯊꯛꯆꯤꯟ ꯆꯠꯁꯤꯜꯂꯅꯤ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯅꯤ ꯕꯣꯇꯜꯗꯣ ꯌꯨꯒꯤ ꯕꯣꯇꯜꯗꯣ ꯀꯅꯥꯒꯨꯝꯕ ꯑꯥꯎꯠꯁꯥꯏꯠ ꯑꯣꯐ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯂꯣꯛꯇꯥꯛ ꯌꯦꯡꯉꯦ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯂꯣꯛꯇꯥꯛ ꯏꯃꯥꯁꯤ ꯅꯥꯀꯟꯗ ꯌꯨ ꯕꯣꯇꯜ ꯑꯍꯥꯡꯕ ꯈꯜꯂꯤ ꯇꯥꯔꯒꯗꯤ ꯃꯤꯅ ꯀꯩ ꯁꯦꯟꯁ ꯑꯃ ꯐꯥꯎꯗꯣꯏꯅꯣ ꯑꯗꯣ ꯏꯁꯥꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯦꯛ ꯎꯕꯤ ꯇꯥꯔꯒꯗꯤ ꯃꯊꯪꯗ ꯀꯣꯏꯕ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯊꯛꯅꯤꯡꯕ ꯆꯠꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯔꯤꯖꯣꯔꯠ ꯂꯩꯕꯅꯤ ꯖꯒꯥꯗ ꯃꯐꯝꯗ ꯔꯤꯖꯣꯔꯠ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯍꯣꯇꯦꯜ ꯄꯨꯟꯕ ꯌꯥꯕ ꯂꯣꯏ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯅꯤꯡꯕ ꯂꯣꯏ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯐꯣꯡ ꯐꯣꯡꯅꯗꯤ ꯇꯧꯕꯤꯔꯅꯨ ꯃꯇꯨꯡꯗꯗꯤꯀꯣ ꯑꯩꯈꯣꯏ ꯃꯊꯪꯗꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯒꯗꯤ ꯑꯩꯈꯣই ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯟꯒꯅꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯍꯟꯒꯅꯤ ꯁꯤꯅꯦ ꯑꯗꯨꯒ ꯇꯥꯛꯆꯒꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯃꯣꯏꯔꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯊꯪꯖꯤ ꯁ꯭ꯀ꯭ꯋꯥꯠ ꯏꯌꯥꯝꯕ ꯀꯣꯔꯣꯉꯥꯟꯕꯒꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯗꯒꯗꯤ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯅ ꯊꯪꯖꯤ ꯁ꯭ꯀ꯭ꯋꯥꯠ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯖꯔꯤ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯄꯨꯔꯨꯛꯁꯣꯕꯤ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝꯗꯅꯤ ꯉꯁꯤ ꯋꯥꯛꯆꯤꯡꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠꯁꯤꯗ ꯏꯕꯨꯙꯧꯒꯤ ꯆꯩꯔꯥꯎ ꯊꯧꯅꯤ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯆꯤꯡꯕꯤ ꯆꯦꯡꯕ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯌꯥꯝ ꯈꯨꯔꯨꯝꯕ ꯂꯥꯛꯅꯔꯤ ꯍꯣꯔꯦꯟ ꯑꯃꯗꯤ ꯌꯦꯡꯕꯤꯒꯦ ꯑꯉꯥꯡꯒꯤ ꯐꯤꯔꯥꯜ ꯌꯥꯝ ꯊꯦꯠꯂꯦ ꯂꯥꯏꯐꯁꯦ ꯃꯇꯦꯛ ꯑꯃ ꯊꯥꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛ ꯊꯥꯒꯦ ꯁꯥꯏꯕ ꯒꯦꯠꯐꯥꯎ ꯊꯥꯒꯦ ꯇꯦꯛ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯤꯟꯖꯜꯂꯛꯑꯅꯤꯌꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯝ ꯀꯟꯅ ꯆꯤꯟꯗ꯭ꯔꯤ ngasi waking thagi tara mangani tan khabun soto pakhang harang nungai thoram napari namu nangan gaba chieng hai lerang takya lobi ko harau review apaba ya apaba kongron kibau sari Sa lại from nó là người napari namu na chat puding nang lamna lari ayu nukin namitang Sirang pai ko. Imai pagi makhanda hajaba nawajaba natana lejati ngati waking thagi tara mangani am lai tahi kuding pangthuk saba bojege tungmang yeloi narabasu nakana nani khadina usu saksu Tawati pemana Angang anak pe sana pun ang yo le. Napani namo ngasi waktu thagi mangani kan abu. Aina yamne ijaba thamoi seng ijaba waring di matam aigi ikhada yamna pakhung bai kudo pakhung mathamda tungthung ma kaya jole rambaya adubu ai isamaksu nang hauroi mata ko Abo ko kharo ji to lo.
토론 가야지 시들라고 아도부 싱이 아이 야고 방톡 저방 남자들의 농놈 어떤것도 아이고 마야면 농시비드나 아이 ngasi 통 한비리 뭐지 빠요? 아도부 아이기 이사이 아마카땅 마에 오이는 고도 땀자게 아이니 이자바 이사이 이싱아마기 마탁대 이자라바니 아이 스탠드 콜레티 디판 닝웨나 팔라바다 버튼티 이시 디파메나 아이기 카렉터 우버데기 마니 이사이 마이 양카이 소비기 아이 아무 농아제 얌 하라제 아두기 만웅센나 아이는 것이 부동 박항부기 마팡다 이사이 마에 아마카땅 우는 땀자게 마양 공정는 따비 아이 샤이게 마예기 마밍 시키바 칭나카라 야레리바 사이타바 이사막 이자바 이사망이 마양 풍능 짱나 따비 아이 샤이게 하제디 얌나 이시디 얌나 빰자바 안강 우리기디 이시디 얌나 빰자바 푸언디 아이 그때당 하제드레 보자지 마양 되기 아이나 그래 아이게 와이바 하이타레 마양 워로기니고 시키바 칭나 가다이다 레이리바 바로 바로 럭선다 가다이다 레이리바 고위다다 너 이샤이도 아동 고위다다 척추우다 아이나 시러다 가다이다 레이 아이나 시러다 가다이다 레이 Arambay party lai re Arambay gi nausing sing nausing 샌들도 이반이 lao sila 미오이버기 먹고 tapi ni saro saro ge hare 아이나나나 미기 만나봐 실화다 tadi shaino lao sila tama mo 아전 타면 뭐 아이가 빠르다. 아도 탱네, 공도 탱네 난 저런 거. 야래 다 타면. 아밤밤나 웃기다 시키바나 까나주 아밤밤나 웃지 웃기다 시키버친나 까다이다 레이리바 힐리바 분시 아팜바다 히다나 힐리바 분시 상품 손다. 시기 로제. 아이가 손난 짱가가 콜라가 같이란다고. 나봉라. 또 삼전 게 거, 또 락생이 거, 거기전 게 있다. 손. 손도. 손나가 사실 까버리시라 하고 싶다. 아동도 짱보드는 알잖아. 아이 좀 내가 아빠. 랩싱 아무 못할게. 아무 탈게.